Manipur'da separate administration PU haina kanagumba furup amatana hairakpa yaroi haina BJP gi center da lairiba luchingba singna mayek shengna phongdorakpa laikre center da BJP lairi makai Manipur gi integrity kairoi haina Thamaiban Assembly constituency ki MLA KH Joykisan na phongdokre Thamaiban Assembly constituency ke tongan ba relief camp da lairiba IDP shingi tengbang oina Manipur laingakna pirakpa senfam sing direct benefit transfer ke kuthang da TMLA Joykisan na kusinnabagi thauramda wafam asi phongdokhibani Khuyathong multipurpose hall da pangthokpa thauram amada MLA Joykisan na Khuyathong Tombishana High School Thau ground amadi Khomdram Selungba laikai da hangliba relief camp sing da lairiba IDP amamamda lupa lishing aniga chamri kungi senfam kusinnaki thauram aduga mari lainana MLA asina makha taraduna irang manungda mayum makai thadokduna chelakhiba miyoi kayagi damak mahak amadi takdogi mityeng makhada angamba pangal puthokduna hotnarakibani Chief Minister Yumnam Khemchana luchingba laingak asigi makhada IDP shingbu athuba matamda masa-masagi mayumda hanjinnaba haiduna akanba mawongda hotnari mafam kharada IDP kaya masagi mayumda hanjinbasu ngamnakhre wathoriba singshu masagi mayumda hanjinba ngamgani haibagi chawna thazaba lei haiba wafam Joykisan thamladuna Manipurda oiriba fivam asidi irangi khudong chawa lauba ingtappa pamdaba luchingba saba kharana Thohan bani haina phongdokhi Manipur level Prajasi, Kanglup ki Irang Pamde Santi Pami, Tawadabu, Kanglup ki Iranga Kudong Saba, Loba, Lucing Basaba Krasudum. Makoi no Madam Moraga never coaching, Sanageta with a Tuariba, Moyoiba, Kudong Saba, Kariki Haita, Karino Giandaba, and Aquino Kanga di Akoi Tungi generation Kangram the Kale. Karamba Itiasta, Karambazakada, Kamunara, Unapo, or Kiki. Dilida, party central leadership na, Madam Hide no question of separate administration. Nothing. We are Tambatam the Baduna Amani, or Manipugi, singing integrate question Sida, carrying one the Kanagamakal Harakwe, Masima Mayamadum, Chapchana Tazabi Yoko Subsan Taze. Administration does Tongana Hotokata. Long as our BJP government is there in the center, Manipur integrity will remain. Thauramadu da sarug yakiba torbung Bangladagi lanjena duna Thau ground relief camp da lairiba IDP amana phongdorakpada Thamaiban Assembly constituency ki MLA gi mityeng makhada changjafam lauriba IDP singi award apa yengsinduna ngasi fawwa hotnariba asi thagatningai ni ngasi su MLA gi khuthangda IDP singi mateng oina senfam khara pibirakpa asida nungaiba fawi anoba laingak asigi makhada IDP singbu masagi mayumda hanjinnaba hotnariba asina IDP singda mayum hanjingani haibagi thazaba fawi haina phongdorakhi kasuk pian da badi laitre ngasigi sumana pangthoi ba homsin jam pianjai yam nungai jai ado khoi sar Joykisan bisu amna nungai jai thagat jai pianjai nungbudi nungai adu sina pian mamakti oide habadi khoi yumda changningi yumda yam thuna dum hanjaningi yumda changbase akoina khwaidagi akoi mayamgi lilipta leiba khoi mayamgi inmet ki oina pambani anauba government se thuna di hanjal hangadawo male ma thabakti nawrasu adum khara tawbagi mami ta banina akoi jo dum changba phangadra haina de khanje